Congress Party na churamba maina meiwairakpadagi ngasi Manipur mei houna chaklakpani haibasi Congress na yapham thoki Irang Asi kumja na kuntarit ke State Assembly Election Phaoba Chathanaba Congress na akan Maongda Hotnari haibasi kakningai yaodraba amani haina BJP Manipur Pradesh ke Vice President Ch Chidananda na maral shirakli litai pa chuthekta leiba thambal sanglin ngasi pangtokhiba pawgi mifam amadang wafam asi fongdokladuna mangna makha na hai Manipur ki hauzik oiriba phibam asida BJP ka Congress ka hundok hunjin taunabada yamna taning loi adubu Congress na miyambu lana lamjingduna paliba lengak asi lana uhannaba leptana honarakpadagi tangai fadana sengdokpane kumja na taraga tarit ki mamang Congress na lengak paidingaida kanagumba khara pen naba tauramba politics ki mahai hauzik yamna fangle Congress ki matamda yakhai thingai ramba sing lengak asina tapna senjin sajinaba honaduna lakle Asigumba laibaki luraba tatfam asida Congress na vote bank politics amuk sanarakpa asidi yamna hanthaba thaki politics ne haina lobe season politician ama oibada natana laingak asigi cabinet ministers oidiba Govindas Konthauchamna haikiba wafam ama aranba maongda criticize tawduna Congress na politics sanarakpa asi lemjaningai oide Govindas Konthaujam Congress party dagi haurakpane Congress party ki asengba saklon kari no mayak sengna khangba politician ne Asigumba politician amada Congress na maral shirakliba aside Congress ki arotpa afong balichak sing haidoraklagani haibagi akiba leibadagi ni haina BJP na lawe Congress na tauramba mathong huktaba thabak thausil sing miyamna hena khanglabane masida consent saduna miyamna utchaibagi thabak tokpiyo matam pumbada miyamna tat tawduna miyam apangwasibo oithokloi miyoi khara penaba politics tawbagi thawong kuina chatpa yaroi haibase Congress na matam pumbada khangjinba chongpane Congress na minority vote bank politics tawbagi mayak laraba khudamde Outer Manipur Parliamentary Constituency ki MP Alfred Kangam Atharna Jiribamgi micham taruk kuki singna mihathina hatkibagi thawong condemn tawrakhidaba adune masida natana Jiribamgi micham taruk kuki singna hatkibagi thawdok aduga mari lainana wahai ama fawwa parliament ta thamba ngamkhide Congress na miyamgi thawdang chapchana loba opposition ama oirabati hauzik Manipur da oiriba phibam asi waroshin puraknaba constructive oiba politics tawpum thokpane adubu laibak thibade Irang Asida yamna leibak macha tadaba politics tawduna leire haina magna makha tana maral sikhi adun waron drugs akoigi chatharakpagi lanasi megi tang ahumgi mamang tang ama ani tang kumapun kunthra khakta waron drugs tawbra waron drugs asi slogan na moina lakpani drug phabagi drug ki mayoka chathar aibasi lanasi di sangaba akoigi Bharat ke adugumaba ain lona yaba ain asi akoina madugi ain dugi manungchan chatharakpa struggle movement amakhakta maduda business tawriba kharana kanglup ki oiba miyeng amakhak yengaga akoi chatharakhiba mayam adu samna pulap punjhallaga ngasi fawba congress na uba ngamdaba maramdi karigino makoi 2000 yam sangna nenadragasu congress na 2002 gi dagina 2017 fawda makoi sahi 35 gi sasona amaka leirami haibase ngasi congress na masi hauzik accept tawba ngamdre akoi gi sasona ma leirami akoi gi sasondugi manungda thokiba thawdo wathok mayam punamakse ngasi congress na moisi punamak konseng ni habi wakhala makak makoi de lei